Lakle lakle Inspector Tayai 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 Ahan mamaktada Inspector Tayai tabiribisingbu James Saigurjamna taramnok chobagloina nei koknona khurumjari ngasi su puduna laksari Inspector Tayai Satruka humfusuba special thoro mamangi wari makha tabisi TV sina kari kari paulaiba Baik sengi hey pi da bagira kaino marik khara dikare se kana hanare sunare har mamukta da miyeng tabiri basimu malem na khurum jani maroi babo juli kobi chahi manga rom ta ngari binu pim sama school sakhiba dagi thiba khangdana lerakpadu ngasiga numit mangari rom phajilak hauju pawdu manipur police na anga ngasigi lengla langjing putok pungam de haduna miya punamak rally thomjalaktuna siengi manakta sangna bu honabada mungna thokre ningsingbe yai juli haribana pimasasi mabung amaga school sakhiba matamda school dagi halaktabada ngasi fawo thiba khangdana lerakibani amarobda manipur police na haribasti chenabani haiba nan manipuri ani phaki adubu maralaiti haina thadokibadagi miyamna khosaungna basi thoropani hari phakiba nan manipuri ani dana harapagi matungina angang adu awangbiu sigi bus parking da hondoklamani hari madudagi miyoi amana angang nu pimasasi puduna chatkibani hari kanagomna miyoi sigi masak khangbirabadi manakna police ta pau pibiu Mio yudigi sakdam miyamda uchari hai asidi masak khangin hey asidi khoi thangna bai china thaw Mio ase masak khangbirabadi police department da lapiduna soidina pau pibi awaman matik chana pigani hai malembia o tv da muthalo aduga kawro hoin kawin hai nang nai ngot senthokte du se leire na nungai de da sari cho harau ma thoi ka jare karino to bidi du bomoi papu ngawra bro nasa tarani thogi wakhan dane ai dine samje kokse hatta dane samje ken made yokselaktre karino lai harau bugi jagoi muk sarga leisibo kero le kai gi lai harau bada ai khoi ani amu mamangi sahi gi tu mane jagoi sa se hairo manglembi adugi wana tene angang kapki haibatu chume yengo angangi mapadu se thangnariba ramesh ki masak tu ulene hojik manipur police ta hey awama matik chana pini hari ne nang leiramu ai chalukhige ngahaktani mafam adu de chalurga awaman puduna lakhe na cha tarani thoi yokpagi hojik ti mahi chaga dore dana mahi chaga dore nang leiramu ai amuk to chalukhige amuk to ngai kho karino moi pabu karino haiba tori dubo karino ni tori subo ibo kaurabra phairabra khangdena angang mayam siga hai july karino ne kangdon mathakchina muk kakhat krisibo अरे तुम कहाँ गया था अरे इधर आओ पिंटू इधर आओ असे पुलिस के मनाक्ता लेरेबा असे पुलिस ना आइबो फारेबा अदुगा पुलिस ना इंगोने यामना फुरेबा अदु आई इरा लेत्रे हाइना पुलिस ना थादोले आई सिदगिदि पुलिस ना आइबो फारे रोई करी तोरे असे इंगोना हंगबो करी वरे अदुगिदि नंग करी सुवारोनोबा नंग सि मखाताने युमसिदे लेबो यारो रोई असे युमसिगी करी मालिक ने नंग मफमसिदे लेबो यारो रोई पुलिस ने नंग लाखपदो कोइटान ताले हरेबा अरे उस दिन तुम क्यों भाग रहे नंग नुमितु द नंग करी की चले नंग नरा लेतबो अरबडी नंग पुलिस ने नंग हाइबो यादरो अदु नंग हाइद्रे अदुदगी नंग अदुमक ननिंग थांगलगा दुम चेंग्रे अदु चेन खरबनी न सिदगी पुलिस मफमसिदे यामना लै नंग खोइगा पाव फोन ओब्रानी येंग आई असि सामकाकपगे सि मेचिनदो असि सामकाकपगे मेचिनदो सुमाइना सिंगर सिंखलेबा नंगी वाखन खनबदा सुम चिंखतबदी हेंगत किद्रमिगी लवाई मतोन बु चिंखतना असि मीना करी तौरे आई सामकाकपगे पैसा जु पिरमद्रे माइदे सुमाना खुपाग मथारेबा असि थाबरु खुपाकटु यमना नारेबा असि नंग करी मतो वारुनुगा अतोप मफम मदु नुगानी यौ नंग मफम असि लैबदी करीनो असि मालिक महाजोन याद्रेगो अदु नंग लाकु मतमदा हाइबियो हाइदना माने गोन हाइबनी असि होरे नमुंग नंगना आइना हायो हाइबदो असि नंगना हाइद्रे हाइरोबदी आई अमुक मालिक ने लैबो यारो हैना आई मोंग तानथोरकनी अदुना आई नंगोंदा पाव सेना तंबगी वानी को असि नंगना मखा ताना लैगे हाइबा लैरो हाइबा जि नंगी मर्जी होइबने आइगी मर्जी होनाते को आइगी दे हाइबम थोपा हाइरेगो महेश भाई जरा तुम थोड़ा बात ही करो ना मैं कहाँ जाऊंगा मैं अभी कहाँ जाऊंगा मैं कहाँ रहूंगा देखो पुलिस हमको पकड़ के माथा हमने साबो करता है
नम थासी यामना सारे पुलिस न फारगा तमदो असिदे पैसा सु लैत्रे करबासु बिजनेस सु लोइने लेपे असि येंगो युमदा सु पैसा थाबगी मतो मोरेबा अदो आइना मसिदे करिनो अंगा मचा मा सिलमीदा थेनाबदुदा करिनो असि प्रकाश बयान मारेंगो धारे नुपी लेरेबदी नुपी पोरो हारे असि आइना नुपी बिरे अदु माने नुपी पिरेगा माने आइबु करी नुपी आ चौ पियो हाइबने नुपी मचा अपेगा पियो हाइबना ते हारेबा असि आइदी मादी नुपी मचा दु पिरो बोदे पैसा खर पीगनी हाइदन असि उस दिन मैंने क्यों भागा इसीलिए मैंने भागा इने करी किचन मनो हाइबदु दिएछु पुलिस लाकपुदुदा अंगा मचा दो असि रिक्शो दो याहोबनी ना आइना आइगी गोदाउन द रिक्शो दो दुदा अंगा मचा दु यावबोरेबा असि यावबो ओइबनी ना आइना पुलिस न फारगा पोख्रबदी अंगांगी पुंसी मांगलबदी हाइदना आइना पुलिस उबो मतम अंगांगी पुंसी कोनन बसेन मने अस जोत मोट तुम क्यों करता है असि नंगसि याबोरेबा पुलिस लाइरदी नंगना पुलिस ता हाइबम थोक्त्रो पंगबा नंगना करिगिनो पिंतु नंगना दु यामना पंगबदु बसे सि तारो आइना हाइबसे असि आइना हाइबसि नंगना तारोबदी नंग यामना फोगनी को असि आइना हाइबसि नंगना ताद्रोबदी महाजोन नदी नंग मखा ताना लैबे यारो रो हाइरे असि नंगना अरोइबो एना महाजोन दा हाइजरो आई चिंगनबुगी फाबनी आई मधुदा आई करिसु एफआईआर चंद्रे आई याउद्रे पुलिस ना आई थादुर ए करिनो नंग मागी मनाक्ता असि नंग मागी मनाक्ता चंगगा हाइरबदी महाजोन नंग नुसिबिरबदी परेबा आईदी सेक्रेटरी सो आइद्रे आईदी मियांग ओइबगी नंग सु मियांग ओइबगी आइना नंगोंदा पाउदु तम्बगी वानेबा असि मखा दे खांद्रे असि नंग यावबो ओरबसु याउदबो ओरबसु असि महाजोन गो वारी दुकुमना सानरो असि आई थबक तौरगी हजाम द करिनो असि आई सम कोदबो मीना पोरेंग सानंगारी असि मरु कोदबसु यावरी असि पुनमक सिंग असि आई थबक तौगे को आइंगोंदा मखा हाइ किनो को नंग या पामने न महाजोन हाइबो ओयो को महेश भाई माथा खराब हो गया अब मैं क्या करूंगा अभी कहाँ जाएगा सीमा सब पुनमक से ऐसी अंगांग मसा सी ने ओई की बनी ने ऐसी क्या करे अजी आई ना पैसा पाम्बो रेबा पैसा पाम्बो ओइबदगी थबा सि लोइना थोक्रेबा आई करी तो अगनी होजी आई कोराइ दे चकनी आई कोराइ दे चकनी आई कोराइ दे चकनी केदोरगे सिलो नसाइदगी मोइन nganai सखै लै तारेना मियान मसा से मादि लानदाबा माले अदुबो कोपसेन सेनादबदि यार माबो नुमिनि हुमनि फाजलगा कस्टडी वाहंग पांग तोरंलिबनिना अराइबदि ओरम लो ससलोय तो लो सतपदि ससिने नंगी सिदबु पैसा फंगे हाइजबो कमाइ तोरिनो समाइनो हुरान मी मतुंग इनरगरबा अस अदु वा कसु खलुनो आई जो हमददी येन काउनब द फर्स्ट क्लास तारमिन ममै थंगददी येन काउनब द सुम फाजल ममै थंग ओइररोइ खंगुदगी तोगा पुलिस इन्फॉर्मर ओइबनि सी नुंगाइगजन नंसु आइगी मतुंग इलगा खरा सिदगी केसु खलुनो पुनः फमिना दैनि अखोइ लेबगी क्राइम केया दसु अखोइनसु सोलुशन पुरकनबो होनबदा असोबो थौदांग अमले लो चसलो साइड लुमगा लेसी करी तो हैबदु यंगसी मा हजिक ताथोबनिना करी तो हैबदु मखा यंगसलो हाय अरे यामो युसु लेगलाइज तौथोखरे यामो युदो नावाइगे बारी थक्पा हरसिल खंगदे करिनो नि नुमिदांग सिदे लागा उनथोकपनि देखो यामो असै लापना होद्रि अदु नुदांग वइ लाचरम नते यु लेगलाइज तौरे यु थक्ते यादे हेब्रो अमै वानते मांगजब तुंगजब कया दे दुम लैदिम अमा ओइरे यु बोइने सपोर्ट तौबै वानते मतम हम दे खोइ थमबसु थादो खरपुन मक्तगी दे इसन तो भी थेंगनरुब दे खोइ दे ज्ञान ताना लैरेदना अस पोरा रोइबिनि यामो मतम दु दि यामोंना तौबदो अस आइसिना करिम खंजरम मन सुम खरा लौब चटपदगी सेरंग दु मतोंदु पटना थलगा चुपगा लापदगिदा यामो करिनो बुजु तौदरिसिबो नथि लीगलाइज तौरग यु योने ना हाइदरगि वाफमजिबो नथि मसिन मु करिनो ब तौदरिसिबो अदुइ वाबदि मया पुनम पेनदबगी फोंदोनबइ वाफम क्यासु लेरि अदु मरकसिदे खोइने परप भाइरुबदि यम कानरोइ मणिपुर लेंगांगना द मणिपुर लिकर प्रोहिबिशन एक्ट 1991 गी अथिंग बलौथोखर मतुंगदा यु लीगलाइज तौदना योलहननबगी दमकता कैबिनेट मिफम वारेब लौख्रिमने अस यामो मसिगी मतंगने अमन ngang nari ba tori meyam se khalu badane men man ta da bai wani
ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯊꯤꯡꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯌꯨ ꯂꯤꯒꯦꯂꯥꯏꯁ ꯇꯧꯔꯒ ꯌꯣꯜꯍꯟꯕꯒꯤ ꯋꯥꯔꯦꯞꯇꯤ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯂꯩꯉꯥꯛꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯨ ꯊꯤꯡꯂꯕꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗ ꯌꯨ ꯊꯛꯄꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯍꯦꯟꯅ ꯐꯕ ꯌꯨ ꯃꯈꯜꯁꯤꯡ ꯃꯤꯌꯥꯝꯗ ꯐꯪꯍꯟꯗꯨꯅ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯏꯗꯕꯅ ꯑꯗꯨꯒ ꯋꯥꯕꯗꯤ ꯃꯤꯑꯣꯏꯕꯅ ꯊꯛꯄ ꯌꯥꯕ ꯑꯜꯀꯣꯍꯣꯜꯒꯤ ꯂꯦꯚꯦꯜ ꯑꯁꯤ 90% ꯑꯣꯏꯔꯤꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯂꯣꯀꯦꯜꯗ ꯁꯨꯡꯂꯤꯕ ꯌꯨꯁꯤꯡꯗ ꯑꯜꯀꯣꯍꯣꯜ ꯍꯥꯞꯂꯤꯕꯁꯤ ꯀꯌꯥ ꯍꯥꯞꯂꯤꯅꯣ ꯈꯪꯄꯣꯟꯇꯦꯕ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯌꯨꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯑꯜꯀꯣꯍꯣꯜꯁꯤ 94%ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯑꯗꯨꯝ ꯄꯥꯅꯔꯤꯕꯅꯦ ꯃꯁꯤꯒꯤ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯝ ꯍꯟꯊꯍꯜꯂꯕꯗꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕꯗꯤ ꯐꯪꯂꯤꯕ ꯌꯨꯁꯤꯡ ꯑꯁꯤ ꯚꯣꯗꯀꯥꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯐꯥꯎꯗ ꯃꯤꯅ ꯉꯥꯡꯅꯩ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯕ ꯑꯁ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯌꯥꯝ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯌꯨꯁꯤꯁꯨ ꯚꯣꯗꯀꯥꯒ ꯃꯥꯟꯅꯩ ꯍꯥꯏꯒꯠꯂꯗꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯂꯣꯏꯗꯦ ꯑꯃ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ 1991ꯒꯤ ꯀꯨꯝꯖꯥ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ ꯑꯃꯗꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯇꯨꯅ ꯆꯠꯅꯕꯤ ꯍꯧꯈꯤꯕꯒꯤ ꯑꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯃꯗꯨꯒ ꯃꯥꯟꯅꯕ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯁꯤꯐꯥꯏꯁꯤꯡꯒꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯌꯨ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯁꯨꯡꯕ ꯄꯨꯗꯨꯅ ꯆꯠꯄ ꯄꯨꯁꯤꯜꯂꯛꯄ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯌꯥꯔꯣꯏꯗꯅ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯅꯤꯅ ꯃꯦꯟ ꯑꯃ ꯇꯥꯗꯦꯗꯤ ꯑꯃꯨꯛ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯅꯪꯅ ꯍꯧꯗꯣꯛꯂꯕꯅꯤꯅ ꯋꯥꯐꯝꯁꯤ ꯐꯣꯡ ꯐꯣꯡꯁꯨ ꯁꯥꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯈꯔꯁꯨ ꯂꯩ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕ ꯃꯔꯨꯑꯣꯏꯅ ꯌꯨꯉꯥꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯌꯨꯉꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤ ꯌꯨꯉꯧꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦꯅ ꯍꯪꯉꯛꯄ ꯌꯥꯏ ꯃꯁꯤ ꯃꯔꯛꯇꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯅꯤ ꯌꯨꯉꯧ ꯑꯃꯗꯤ ꯌꯨꯉꯥꯡ ꯑꯁꯤ ꯃꯁꯤꯗ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯨꯉꯥꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯥꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯌꯨꯉꯥꯡ ꯑꯃꯗꯤ ꯌꯨꯉꯧ ꯍꯥꯏꯁꯤꯗ ꯐꯣꯔꯦꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯁꯦꯡꯕ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯌꯥꯎꯐꯝ ꯊꯣꯛꯄꯁꯤ ꯃꯤꯑꯣꯏꯕꯅ ꯊꯛꯄ ꯌꯥꯕꯁꯤ 90% ꯆꯥꯡꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯂꯤꯕꯁꯤꯗꯤ ꯂꯣꯀꯦꯜꯒꯤ ꯁꯤꯗꯩꯗꯤ ꯌꯨ ꯐꯩ ꯍꯥꯏꯅꯕꯅꯦꯅ ꯑꯣꯜꯂ ꯌꯦꯡꯉꯨꯕꯗ 100 ꯍꯦꯜꯂꯦꯁꯨ ꯍꯥꯏꯔꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯂꯣꯏ ꯇꯣꯛꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯅ ꯂꯥꯍꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯃꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯈꯜꯂꯛꯂꯤꯕꯅꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝꯁꯨ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒ ꯐꯦꯁꯟ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯎꯔꯦ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯤꯟꯖꯥꯛ ꯆꯥꯕ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯈꯛ ꯂꯩꯕꯗ ꯃꯤꯌꯥꯝꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯤ ꯀꯥꯏꯅ ꯈꯟꯅꯔꯝꯃꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯄꯣꯠ ꯆꯩ ꯍꯨꯕꯗꯁꯨ ꯂꯥꯏꯔꯕꯤꯅ ꯈꯨꯝꯕꯩ ꯋꯥ ꯈꯥꯏꯗ꯭ꯔꯤ ꯃꯣꯏ ꯃꯅꯤꯡ ꯊꯨꯡꯅ ꯍꯣꯠꯅꯔꯛꯄꯗ ꯄꯣꯠ ꯍꯨꯕꯗ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯋꯥꯐꯝ ꯇꯣꯛꯂꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯋꯥꯈꯠꯁꯤ ꯂꯥꯛꯄ ꯍꯧꯔꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯈꯨꯟꯗꯥꯔꯤꯕ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯄꯥꯡꯒꯜ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯃꯩꯇꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯈꯔ ꯀꯔꯝꯕ ꯀꯥꯡꯂꯨꯞꯅ ꯍꯦꯟꯅ ꯆꯥꯔꯤꯕꯅꯣ ꯁꯤ ꯌꯦꯡꯅꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯆꯥꯔꯤꯕꯁꯤꯡ ꯀꯥꯡꯂꯨꯞꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯔꯤꯁꯤꯒ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯐꯪꯕ ꯑꯗꯨꯒ ꯃꯁꯤ ꯃꯃꯜ ꯍꯣꯡꯕꯅꯅꯦꯅꯁꯨ ꯍꯥꯏꯅꯔꯤ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯡꯅ ꯆꯥꯗ꯭ꯔꯕꯗꯤ ꯉꯝꯗꯦ ꯍꯥꯏꯅꯔꯝꯃꯤ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛꯀꯤꯅꯦꯅ ꯂꯨꯄꯥ 30ꯒꯤ ꯗꯣꯁꯁꯨ 50ꯒꯤ ꯗꯣꯁꯁꯨ ꯑꯗꯨꯝ ꯄꯪꯐꯪꯗ ꯐꯪꯕꯒꯤ ꯐꯤꯕꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯅꯦꯅ ꯍꯥꯏꯗꯅ ꯍꯧꯈꯤꯕ ꯆꯍꯤ 5.5 ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯒ ꯗ꯭ꯔꯒ ꯀꯌꯥꯃꯔꯨꯝꯁꯤ ꯐꯥꯈ꯭ꯔꯕꯅꯦ ꯑꯁ ꯑꯆꯨꯝꯕꯅꯤꯗꯤ ꯑꯃꯨꯛ ꯐꯥꯕꯒꯤ ꯋꯥꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯐꯥꯕꯁꯨ ꯄꯪꯐꯥꯗ ꯐꯥꯏ ꯆꯥꯕꯁꯨ ꯄꯪꯆꯥꯗ ꯆꯥꯏ ꯍꯥꯏꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯥꯔꯤꯕꯁꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯈꯣꯡꯖꯪ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨꯗꯤ ꯄꯪꯍꯥꯏ ꯍꯥꯏꯔꯨꯕꯁꯨ ꯌꯥꯝ ꯂꯨꯔꯤꯀꯣ ꯃꯁꯤ ꯃꯥꯏ ꯄꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏꯐꯗꯅ ꯑꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯗ꯭ꯔꯒ ꯂꯂꯣꯟꯐꯝ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅꯁꯨ ꯂꯧꯅꯔꯦꯕ ꯃꯇꯝ ꯑꯃꯗ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯅꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃꯗꯧꯅ ꯍꯧꯖꯤꯛ ꯇꯧꯁꯤꯜꯂꯛꯏ ꯑꯃꯔꯣꯝꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤ ꯐꯪꯗꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯌꯥꯝꯅ ꯄꯤꯛꯅ ꯂꯂꯣꯟꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯂꯣꯟꯕ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯂꯩꯕ ꯎꯔꯦ ꯌꯥꯝꯅ ꯄꯤꯛꯅ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯀꯩꯊꯦꯜꯗ ꯃꯌꯥꯏ ꯀꯥꯕ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯌꯥꯎꯔꯦꯕ ꯑꯁꯤꯒꯨꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯅ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯔꯛꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡꯒꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯣꯏꯅ ꯂꯂꯣꯟꯕ ꯈꯛꯇ ꯑꯣꯏꯅ ꯑꯣꯏꯔꯛꯇ꯭ꯔꯦꯕ ꯆꯥꯕꯒꯤ ꯀꯥꯞꯄꯒꯤ ꯏꯁꯨ ꯑꯃꯁꯨ ꯂꯥꯛꯂꯤ
ꯑꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯃꯃꯤ ꯁꯥꯝꯈꯤꯕꯒꯤ ꯐꯤꯕꯝ ꯂꯩꯔꯦꯕ ꯑꯁ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯂꯂꯣꯟꯂꯤꯕꯁꯤꯡ ꯑꯁꯤ ꯃꯈꯨꯠꯇꯅꯦ ꯂꯨꯄꯥ ꯂꯥꯛ ꯄꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯐꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯔꯤꯅꯣ ꯃꯃꯤꯠ ꯊꯍꯟꯕꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯁꯤꯗꯩꯗ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁ ꯐꯥꯔꯒ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯔꯁꯨ ꯂꯥꯛꯑꯦꯕ ꯅꯤꯝꯕꯨ ꯃꯤꯅ ꯉꯥꯡꯅꯕꯗ ꯍꯟꯗꯛꯁꯨ ꯃꯣꯔꯦꯔꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯁꯅꯥꯗꯣ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕꯗ ꯐꯥꯕꯗ ꯁꯅꯥ ꯃꯆꯦꯠ ꯃꯇꯨꯝ ꯈꯔꯒ ꯂꯨꯄꯥ ꯀꯌꯥ ꯂꯥꯛ 30-35ꯒ ꯂꯝꯕꯤꯗ ꯑꯣꯟꯅꯩ ꯒꯥꯏꯅ ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯅꯩ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦꯀꯣ ꯃꯁꯤꯗ ꯄꯨꯂꯤꯁ ꯐꯥꯎꯕꯅ ꯁꯨꯃꯥꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗ ꯃꯈꯣꯏ ꯐꯥꯎꯕꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯁꯜꯂꯗꯤ ꯑꯁ ꯌꯥꯝ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯜꯂꯛꯇ꯭ꯔꯦꯗ ꯐꯥꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯗꯨ ꯃꯃꯤꯠ ꯊꯍꯟꯕ ꯑꯗꯨꯒ ꯄꯩꯁꯥꯅ ꯇꯧꯕꯁꯤ ꯉꯝꯗꯕ ꯂꯩꯇꯦꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯗꯅ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯉꯥꯡꯅꯔꯛꯂꯤꯕꯅꯤꯅ ꯑꯆꯨꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯉꯥꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯦ ꯂꯧꯔꯨꯕꯁꯨ ꯌꯥꯗꯦ ꯑꯁꯦꯡꯕ ꯈꯪꯗꯅ ꯋꯥ ꯍꯥꯏꯕ ꯌꯥꯝꯅ ꯂꯨꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 4-5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯦꯜꯗ ꯊꯣꯛꯄ ꯌꯥꯕꯅꯤ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯅꯔꯛꯇꯅ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯁꯦꯜ ꯈꯔꯗꯁꯨ ꯑꯗꯨꯝ ꯃꯟꯇꯤꯛꯅꯔꯒ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯇꯤ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯂꯥꯛꯇꯕ ꯅꯠꯇꯦꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯊꯦꯡꯅꯔꯤꯉꯩ ꯆꯦꯔꯦꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯨꯉꯥꯡ ꯌꯣꯟꯕ ꯌꯥꯕꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯇꯅ ꯍꯧꯖꯤꯛ ꯌꯥꯁꯟꯈ꯭ꯔꯦꯕ ꯂꯩꯉꯥꯛꯅꯗꯤ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ ꯑꯁꯤ ꯂꯧꯊꯣꯛꯄ ꯄꯥꯝꯂꯦꯕ ꯂꯧꯊꯣꯛꯂꯒꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯌꯨꯉꯥꯡ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯑꯊꯤꯡꯕ ꯂꯧꯊꯣꯛꯈꯤꯕꯗ ꯃꯁꯤꯗ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛꯁꯨ ꯔꯦꯁꯇꯨꯔꯦꯟ ꯀꯌꯥ ꯃꯔꯨꯝ ꯍꯥꯡꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯕꯥꯔꯊꯗꯦ ꯇꯧꯐꯝ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯒ ꯌꯥꯝꯅ ꯅꯥꯟꯕ ꯔꯦꯁꯇꯨꯔꯦꯟ ꯀꯌꯥ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯅ ꯆꯪꯅꯔꯤꯕ ꯃꯃꯥꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯥꯔꯁꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯌꯨꯉꯥꯡꯁꯤꯡ ꯑꯁꯤ ꯐꯣꯡꯅ ꯐꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤ ꯋꯥꯐꯝꯅꯦꯕ ꯃꯇꯝ ꯑꯃꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯩꯀꯥꯏꯗ ꯌꯨ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯄ ꯐꯥꯅꯕꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯂ ꯀꯣꯏꯊꯤ ꯊꯤꯔꯝꯗꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯅꯤ ꯏꯃꯥꯒꯤ ꯋꯥꯁꯛ ꯂꯧꯔꯒ ꯊꯕꯛ ꯇꯧꯔꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯌꯨ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯛꯄꯗ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯁꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦꯕ ꯌꯨ ꯊꯤꯡꯂꯝꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯨ ꯊꯛꯄ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯁꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯅ ꯊꯛꯈꯥꯏꯔꯛꯑꯦꯕ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯇꯝꯒꯤ ꯌꯨ ꯊꯤꯡꯅꯕ ꯏꯃꯥꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯉꯥꯡꯅꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯄꯨꯔꯛꯄꯗ ꯌꯨꯉꯥꯡ ꯐꯖꯕꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯎꯔꯛꯄꯗ ꯂꯦꯝꯅꯕꯒꯨꯝ ꯇꯧꯔꯦꯕ ꯃꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯌꯨ ꯊꯛꯃꯤꯟꯅꯕ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯐꯥꯎꯕꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯎꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯅ ꯌꯨ ꯊꯛꯄꯗ ꯃꯄꯥꯅ ꯀꯩꯁꯨ ꯍꯥꯏꯗꯕꯒꯤ ꯐꯤꯕꯝꯗ ꯕꯥꯔꯊꯗꯦꯗ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯍꯩꯖꯤꯡꯄꯣꯠꯀꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯊꯛꯇꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯕꯁꯤ ꯐꯪꯖꯜꯂꯛꯂꯤꯕꯅꯦꯕ ꯃꯁꯤ ꯑꯆꯨꯝꯕ ꯑꯃꯅꯦꯅ ꯂꯧꯕꯗꯤ ꯆꯨꯝꯃꯣꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯌꯦꯡꯉꯗꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯂꯨꯞꯀꯗꯕꯗ ꯉꯥꯏꯔꯕ ꯍꯤ ꯑꯃꯅꯦꯅ ꯑꯗꯨꯝ ꯂꯧꯕꯁꯨ ꯌꯥꯏꯕ ꯑꯁ ꯌꯥꯝꯕꯨꯡ ꯁꯩ ꯇꯧꯏꯕ ꯄꯨꯔꯥ ꯑꯔꯣꯏꯕꯤꯗꯤ ꯌꯥꯝꯕꯨꯡꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯁꯨꯝꯕ ꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯃꯗꯤ ꯌꯨꯉꯥꯡꯁꯤꯡ ꯑꯁꯤ ꯏꯁꯨꯁꯦ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯗꯒꯦ ꯑꯁꯤ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯦꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯃꯥꯟꯅ ꯆꯠꯊꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯐꯖꯔꯕ ꯀꯜꯆꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤ ꯇꯥꯕ ꯅꯨꯄꯤꯁꯤꯡꯗ ꯆꯦꯟꯒꯗꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯈꯨꯟꯅꯥꯏꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯁꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯤꯅꯣ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯤꯅꯦ ꯌꯨꯗ ꯅꯨꯄꯤꯁꯤꯡꯅ ꯊꯛꯀꯅꯔꯛꯂꯤꯕ ꯑꯗꯨꯒ ꯂꯂꯣꯟ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯔꯣꯝꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯌꯣꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯍꯨ ꯄꯤꯊꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯞꯈꯤꯒꯗꯕ ꯉꯥꯏꯒꯗꯕꯗ ꯉꯥꯏꯔꯦꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯜꯍꯧꯗ꯭ꯔꯗꯤ ꯃꯁꯤ ꯂꯩꯉꯥꯛꯇ ꯈꯛꯇ ꯏꯟꯊꯣꯛꯂꯨꯕꯗꯤ ꯌꯥꯄꯣꯟꯇꯦꯕ ꯃꯔꯨꯗ ꯇꯤꯟꯅ ꯆꯤꯛꯄꯒ ꯃꯥꯟꯅꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯜꯍꯧꯅꯅꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯈꯣꯡꯆꯦꯠ ꯃꯁꯤ ꯂꯥꯡꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯤꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯒꯗꯒꯦ ꯑꯁꯤ ꯊꯕꯛꯅ ꯎꯠꯄꯒꯤ ꯃꯊꯧ ꯑꯃꯈꯛ ꯇꯥꯔꯤꯕ ꯑꯁ ꯌꯥꯝꯕꯣꯡ ꯀꯔꯤꯅꯣꯅꯤ ꯅꯪ ꯉꯁꯥꯏꯗꯤ ꯌꯨꯒꯤ ꯋꯥ ꯉꯥꯡꯂꯤ ꯗ꯭ꯔꯒꯀꯤ ꯋꯥ ꯉꯥꯡꯂꯤ ꯅꯪꯅ ꯄꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯌꯥꯝꯕꯣꯡ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯌꯥꯝꯕꯣꯡꯅ ꯍꯥꯏꯗꯣꯔꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯗ ꯏꯇꯣ ꯃꯅꯨꯡꯗꯗꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯕꯖꯥꯠꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯊꯤꯜꯂꯤꯕ ꯇꯥꯟꯗꯨꯗꯅꯦ ꯑꯩ ꯁꯣꯏꯗꯅ ꯖꯒꯣꯏ ꯁꯥꯒꯗꯣꯔꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯁꯥꯔꯣꯏꯀꯣ ꯑꯁ ꯌꯥꯝꯕꯣꯡ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯅꯥꯎꯒꯤ ꯇꯥꯟꯁꯤꯗ ꯌꯥꯝꯕꯣꯡꯅ ꯖꯒꯣꯏ ꯁꯥꯗꯣꯏꯕ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯁꯣꯏ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯈꯔꯗ ꯉꯥꯏꯔꯝꯃꯤꯌꯣ ꯑꯩꯅ ꯃꯗ ꯁꯥꯒꯠꯂꯛꯄꯗꯗꯤꯕ ꯄꯨꯝꯆꯥꯏ ꯆꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯩꯗꯤ ꯑꯁ ꯌꯥꯝꯕꯣꯡ ꯑꯗ ꯇꯥꯏꯌꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯌꯥꯝꯕꯣꯡ ꯏꯕꯥꯅꯤ ꯑꯣꯟꯅꯗ꯭ꯔꯣ ꯍꯥꯏꯕꯁꯤꯕꯣ ꯑꯗꯨꯗ ꯌꯥꯝꯕꯣꯡ ꯑꯩꯈꯣꯏ ꯌꯥꯝꯕꯣꯡꯁꯤꯃ ꯁꯩꯇ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯩꯇ ꯑꯩꯈꯣꯏꯅꯤ ꯌꯥꯝꯕꯣꯡ ꯑꯩꯈꯣꯏꯅꯤ ꯌꯥꯝꯕꯣꯡ
Hey, taribra. Lo. Masai degi ne. Kitang tengzel pang hai bisne matam si. Lo. Angang tu sondu puro tholo ni. Tunggar bra. Tungi bedang ai. Masai degi sapu na mo pija. Ising mo bitak. Aduna ni khangde kari ni khangti. Lo. Chana ba toksi lo. Kara thosi lo. Aduga ne. Mapam adu hep ki oradi. Sidagi wali ba polam singa dadi. Aina dum lo wi ani lo ne. Yom chalo. Pidu kon chalo. Kakalo, gari se kakalo. Hoi. Mui mapana hari sibo. Ai bu sombra ne sibo. Pira kari no kula ga puri sina. Es. Mui ma tema nau sibo. Kadai no picnic sa tuira tauri sibo. Khangdre da. Khoi no pana hai bna marola ma. Kadai da bachat kharabano khangde. Paisa phangduri paisa tanduri haraga police station da chatkine mana haibadubu pau da yawi adu ada as khangdre da angang mayam si ko honabadane aidi men man tadre ba amani da ngore di kadai no haibabu as phamung da ne tungge nga hak ang changlubadane khong sigi mathakne ahum mari som da ahum mari yelom da ahum mari madhigine as pukta thabak Mian man ta abana tim. Kara sauba ngang orabadi ni magi ka sarabadi. Mai pema. Ka tarani thoi nemi. Adusu January, February, March, April, May, June, July, August, September, October, November, December. Kari no mi taurisu. Sei makte da moi mapana mo. Kari no mi watching pare lam ta inga ingen thawalang ban ta kari no mi ibu gyan ta de dai. Ai ne sidagi din ai. Kaina thoma ga ichakrani ai. Ipamne le sabi do no leiru ge. Ke kira ga ne. Pachana mobile lo paisa laga ne. Pi do thak ne sega yep sa laga samlang tha do ga ne. Is hekta namdana leira ga lore se. Adai da lori di. Nuksirabai sa singsina. Ima kadai chatkre. Korokpa matam madud. Ai kari taugan. As thamoi se pura breaking my heart. Kari no khangi da thamoi se pukai da. Ai ma kari no ne moi ma tema nausibo. Asibo koi no patu su lakti. Kari no ba taurisibo. Kadai da no moi chatlisibo. Ai bu chatlaga kadai chattu no na hangusirane. As am tabu hangu ki. Ai ma kari no ne gari thaugrei ne sidi. Tada che as sakre ne tauris. Akhoi no pa mana marol ma sakhraga ne. Hoji pawba lakti. Karai da bu chatli no khangti. Police ki manakta adu ada paisa lauruge nupa thokpa thabak adu ada kari no mana hairami duga. Hais moi mungsida angang ama kapi. TV da moi gi nupa du ulai. TV da uba nupa du. Haima adu hairam bani ne. As aina mung loina kautho ni sa mayam siga baram chatan. Karino hore na mo khoi gi nupa la aina khumduris ne karino. Moi chatlangi adu togi da togi na. Oh paisa phangdo bo thabak tong na thue ne ingon dong taina video ra khangde ne. Kamai tongni tawrisa. As angang gai loina phamung di on thabo ta bo yoroman. Karai sakre. Haima karino March April kai daure ha nakhoi ni de kai daurege ima ice cream chaninge ice cream layo ima ice cream chaninge kathai de ice cream no ha ice cream do nang na thanda lai yabra ba ice cream layo haradi tarani thoi ne ne leidoi se tarani thoi karino April nang na kai no ha nabung siga tholoi sina karino ba nang na kari pamino ha mama game sana na ba phone am lebiyo game sana ninge midi tumba them na ba game na sanai game sana na ba mobile te lebiyo as hausi po mobile leyo hari ne amana ice cream leyo ne karino tawrisibo phone do nang na thandagi na ti aina leidori se nang gi hek phone leiru budane phone tarani thoi aina leidori se atomba se asijuni khara chaw sa na kubina samai torga matin tha ga samai chingkhatori ba lo sangasi lo imung da sangasi lo napa ne ice cream ga ne noi ki phone ga ne leina no paisa lo ba chaki lo horendi phubra khangdi na khang de sujan badane
ꯑꯩꯅ ꯅꯥꯇꯣꯟꯒꯁꯦ ꯐꯤꯕꯝ ꯇꯥꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯂꯥꯎꯅꯦ ꯅꯣꯏꯕ ꯂꯥꯎꯅꯦ ꯑꯁꯤꯗꯩꯗ ꯑꯃꯨꯛ ꯑꯩ ꯗꯤꯁꯦꯝꯕꯔꯁꯤ ꯇꯥꯗꯣꯔꯦꯅꯦ ꯏꯃꯥꯏ ꯄꯤꯕ ꯇꯧꯔꯤꯁꯦ ꯗꯤꯁꯦꯝꯕꯔ ꯏꯃꯥꯏ ꯄꯤꯕ ꯑꯁ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯦꯀꯣ ꯁꯥꯔ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩ ꯑꯔꯥꯟꯕ ꯉꯥꯡꯖꯕ ꯅꯠꯆꯗꯦ ꯑꯗꯨꯅꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩ ꯊꯑꯣꯏꯅ ꯂꯥꯛꯆꯔꯒ ꯋꯥꯐꯝ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯃꯥ ꯌꯨꯝꯗ ꯂꯩꯔꯤꯕ꯭ꯔꯣ ꯁꯥꯔ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗꯁꯨ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯩ ꯍꯜꯂꯛꯀꯦ ꯄꯩꯁా ꯂꯧꯔꯨꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯒ ꯂꯥꯛꯄꯅꯤ ꯄꯩꯁꯥꯗꯨꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯐꯝꯗꯨꯅ ꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯤꯒꯗꯧꯕ ꯅꯠꯇꯦ ꯀꯩꯅꯣ ꯁꯥꯔ ꯑꯉꯥꯡꯁꯤꯡ ꯆꯥꯗ ꯊꯛꯇꯕ ꯂꯣꯏꯅꯃꯛ ꯑꯉꯥꯡꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁꯥꯔ 12ꯅꯤ ꯁꯥꯔ ꯑꯍꯟꯗꯣ ꯆꯍꯤ 12 ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯔ ꯌꯥꯝ ꯆꯥꯎꯁꯜꯂꯕꯅꯤ ꯃꯗꯒꯤ ꯃꯊꯪ ꯁꯨꯃꯥꯏꯅ ꯄꯤꯛꯁꯜꯂꯒ ꯑꯁ ꯈꯔ ꯑꯃꯗꯤꯕ ꯑꯁ ꯌꯥꯝ ꯕꯦꯔꯥ ꯑꯣꯏꯔꯕꯖꯥꯠꯅꯤꯗ ꯃꯃꯥꯅ ꯃꯕꯨꯛ ꯊꯣꯛꯇꯗꯅꯕ ꯑꯁ ꯁꯦꯔꯦꯂꯦꯛ ꯂꯩꯕꯗ ꯃꯅꯤꯡꯒꯤ ꯆꯥꯛꯁꯪ ꯀꯥꯗꯣ ꯁꯦꯂꯦꯛꯀꯤ ꯀꯣꯚꯔꯅꯅꯦ ꯄꯦꯛ ꯊꯜꯂꯦ ꯁꯥꯔ ꯑꯦꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯕꯨ ꯁꯤꯗꯗꯤ ꯁꯦꯂꯦꯛꯀꯤ ꯀꯔꯤ ꯄꯩꯁꯥ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯃꯆꯥ 12ꯗꯤ ꯄꯣꯛꯑꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯕꯨꯛ ꯊꯣꯛꯏ ꯊꯣꯛꯇꯦ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯃꯦꯟ ꯃꯥꯟ ꯇꯥꯗꯦꯗ ꯀꯗꯥꯏꯗꯒꯤ ꯗ꯭ꯔꯖꯟ ꯑꯃ ꯄꯣꯛꯑꯒꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯦꯂꯦꯛꯇ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯁꯟꯖꯔꯁꯤ 2-3 ꯂꯣꯏꯔꯁꯨ ꯌꯥꯔꯣꯏꯗ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯦ ꯇꯧꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯃꯥꯏ ꯁꯥꯔ ꯑꯩ ꯋꯥꯏꯒꯦ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯀꯧꯔꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯆꯠꯈꯤꯁꯤ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡꯗꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯀꯧꯖꯔꯛꯀꯦ ꯁꯥꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯗꯁꯨ ꯀꯦꯁ ꯂꯥꯛꯏꯅꯦꯅ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯑꯁ ꯃꯦꯟ ꯃꯥꯟ ꯇꯥꯗꯦꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡꯒꯤ ꯁꯦꯂꯦꯛ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯄꯨꯂꯤꯁꯇꯒꯤꯁꯨ ꯄꯩꯁꯥ ꯅꯤꯒꯅꯦꯅ ꯂꯥꯛꯄ ꯃꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯁ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯎꯗꯣ ꯇꯝꯃꯒ ꯀꯔꯤꯅꯣ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯄꯤꯌꯨ ꯑꯉꯥꯡꯒꯤ ꯁꯦꯂꯦꯛ ꯆꯠꯅꯤꯡꯉꯥꯏ ꯂꯩꯍꯧꯗꯦ ꯍꯥꯏꯔꯤ ꯒꯃꯩ ꯀꯩꯗꯧꯔꯒꯦ ꯃꯔꯨꯝ ꯁꯣꯜꯂꯛꯏꯗꯨꯕꯣ ꯍꯥ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯥꯔꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯃꯤꯁꯟ ꯑꯃ ꯆꯠꯀꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯚꯤꯃꯣ ꯈꯣꯏ ꯀꯔꯤ ꯈꯣꯏꯗ ꯁꯟꯇꯣꯁ ꯈꯣꯏꯗ ꯈꯔ ꯀꯧꯕꯤꯔꯣ ꯑꯩ ꯀꯔꯤꯅꯣ ꯑꯁꯣꯝꯗ ꯁꯦꯂꯦꯛꯀꯤ ꯄꯩꯁꯥ ꯂꯧꯕꯒꯤ ꯅꯤꯕꯒꯤ ꯑꯃꯁꯨ ꯂꯥꯛꯍꯧꯋꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯀꯔꯤ ꯍꯥꯏꯅꯣ ꯀꯃꯩ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯦꯂꯦꯛꯁꯀꯤ ꯄꯩꯁꯥ ꯂꯧꯕ ꯂꯩꯕ ꯑꯁ ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦꯅꯦ ꯄꯨꯂꯤꯁꯇꯒꯤꯁꯨ ꯄꯩꯁꯥ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯅꯨꯄꯥꯁꯤꯁꯨ ꯀꯔꯤꯅꯣ ꯄꯨꯔꯥ ꯔꯦꯀꯣꯔꯠ ꯑꯣꯏꯍꯧꯔꯦꯅꯦ ꯀꯔꯤꯅꯣ ꯅꯈꯣꯏ ꯈꯔ ꯊꯨꯔꯣ ꯁꯥꯔꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯉꯥꯡꯒꯅꯤ खरा थोड़ा लाओ ने ओए लागे अय बिमो अस करीनो खोई सादे पंगाई दे हजल पैसा मु लोरम तारे अमदुना करीनो पिगन मगा अस अति योंकेको मथों मरम नि खंगना हेता पैसा लौबा याबोंदे अदुदी अखोई चना बतौसी सोइदन मकी माग्युम दले होइको सर असेंगुनी अइना हाइजरिबिसि अंगांग नुपि मसा म कपगी मखोन तारबनि अदुगदि सीसीटीवी दे सारुखैन उइ हाइबो फोटो दो पाउदा हापेबा सर पाउदा हापकुदि अखोइगी नाकंद लेरे अदु अइना कंगबदि लाक्चरिनि मिसागदु ताकपो ngambada awaman pigani adu wakhanduga pulamne ina lakcharisi adubu paisa du akhoi side pidau nati akhoi gi headquarter de pigada aduga paisa du saina pidau nati sakana lokthorokon kara thuna mafam se chaslo aduga miyo edu kariguma phaba ngamlaba miyo edu sengboram taragadi nangi mana du gi dongtadi karim to wan gamai sir gari thodono bado phagni sir Total come, cartoon total. Pogani, sir. Sir, pull up on my sir. Carano. Oh. Hello, Mohi. Carry Paul. Sir, not very pushing the opinion of me, sir. Sir, would you probably Mokoga Poko, nobody, Karamtari? Sir, I'm a poor famana. Carino. Carrying up no. I tell you, sir. Nasaki. Into Harry to the Madi, police no power, we call you have to give Maduki than you in Yumbu to Madi, Moko the Lane Kidri, Moko the Gitan Torokri. Oh, I do the Masanata. Malatori with about to the Fabanatina. No matter to the mana with the Pokchang Jagada. Marale with the Maxi Livene. Adabu Tabakas the Moko Yorum with the Yoromudra have to the Karkomniganko. The Punisher, I Munigan Zaki. Adugo Wamagi. Hojo Pong Copang. Carrying me a macaque, Mark Mapamadu Lenamadipe. लेरमदब तारगदी मदुपुनमत थुम मतमदन खोइन पथोकदन अदुगे वागे पावसी कनामत लिगोबे याद्रि ज्ञान तारेको फनी सर आई ज्ञान ताजरे सर मरोन हेता हाइबिरो परे दुदी अखोजि योगदोरे आई मरोन हरकेको फनी सर
laune karthor laune hojikti themangre mafam asida nakoi pandabadi yaro noi gisibu miga leram do jalo leram gani ima koi pabung koi loina ma atudi angang si kamdo ba angang se gari ring hak tang leirasan tumma jo hoga leiro sidagi ima koi pabung koi unaramaga ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯡꯕꯒꯤ ꯃꯇꯥꯡ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯦ ꯍꯥꯏꯅꯣ ꯀꯔꯤ ꯈꯨꯝꯖꯦ ꯍꯥꯏꯅꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯋꯥꯔꯣꯅꯣ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯇꯉꯥꯏꯕ ꯐꯗꯅ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯨꯝꯅ ꯃꯐꯝ ꯑꯃꯗꯒꯤ ꯄꯨꯔꯛꯂꯒ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯏ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗꯣ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯈꯜꯍꯜꯂꯁꯤ ꯑꯉꯥꯡꯁꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯔꯣꯏꯗꯅ ꯑꯗꯨꯅꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯂꯥꯞꯅ ꯂꯩꯁꯤ ꯃꯗꯨꯕꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯊꯋꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅ ꯂꯥꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯖꯥꯠꯂꯣ ꯁꯔ ꯑꯁꯦꯡꯕꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯕꯅꯤ ꯃꯪꯂꯦꯝꯕꯤ ꯅꯪꯕꯨ ꯁꯤꯗ ꯂꯥꯎꯅꯦ ꯅꯪꯕꯨ ꯃꯪꯂꯦꯝꯕꯤ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯀꯩꯗꯧꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯌꯥꯅꯔꯤꯕ ꯃꯌꯥꯝꯁꯤꯒ ꯅꯞꯄꯤ ꯃꯌꯥꯝꯁꯤꯒ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯕꯣ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ ꯃꯪꯂꯦꯝꯕꯤ ꯑꯁ ꯄꯩꯁꯥꯒ ꯄꯣꯛꯃꯥꯡ ꯃꯥꯡꯉꯤ ꯉꯥꯏꯍꯥꯛꯇ ꯑꯩꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯣ ꯍꯥꯏꯕꯗ ꯅꯪꯕꯨ ꯌꯦꯡꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯪꯂꯦꯝꯕꯤ ꯑꯁ ꯅꯠꯇꯦ ꯀꯗꯣꯝꯗ ꯆꯠꯈꯤꯒꯦꯕ ꯅꯪ ꯎꯍꯧꯕꯗꯨꯗ ꯀꯗꯣꯝ ꯆꯠꯈꯤꯒꯦꯕ ꯃꯣꯏ ꯄꯥꯕꯨꯡ ꯒꯥꯔꯤꯗꯨꯗꯅꯦ ꯁꯨꯃꯥꯏꯅ ꯃꯌꯣꯝ ꯑꯃ ꯌꯣꯝꯃꯦꯕ ꯑꯗꯨꯒꯅꯦ ꯄꯨꯂꯞ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯇꯣꯡꯉꯒꯅꯦ ꯆꯠꯈꯤꯕꯅꯤ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯗꯣ ꯁꯨꯝ ꯌꯥꯅ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯐꯠ ꯊꯝꯃꯝꯃꯒ ꯐꯃꯨꯡꯗ ꯃꯔꯣꯟ ꯊꯥꯡꯒꯠꯂꯝꯃꯒꯅꯦ ꯄꯔꯞ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯥꯗꯥ ꯏꯆꯦ ꯑꯩꯅ ꯀꯧꯖꯔꯤꯅꯤ ꯑꯃꯠꯇ ꯈꯨꯝꯗꯕꯩ ꯋꯥꯅꯤꯗ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯍꯣꯠꯇꯅ ꯍꯦꯛꯇ ꯊꯧꯈꯤꯕꯩ ꯋꯥꯅꯤꯗ ꯒꯥꯔꯤꯗꯨꯗ ꯌꯣꯝꯃꯤꯗꯣ ꯑꯉꯥꯡꯂ ꯐꯤꯔ ꯑꯗꯨꯁꯨ ꯑꯩꯁꯨ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦꯅꯦ ꯑꯗꯣꯝꯅ ꯎꯕ ꯀꯥꯟꯗ ꯐꯤ ꯑꯣꯏꯅ ꯎꯈꯤꯕ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯅ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯎꯈꯤꯗꯕ꯭ꯔꯣ ꯑꯩꯁꯨ ꯑꯗꯨ ꯌꯦꯡꯒꯦꯅ ꯄꯔꯞ ꯆꯦꯟꯊꯔꯛꯄꯅꯦ ꯁꯥꯔ ꯑꯗ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨꯗ ꯑꯩꯁꯨ ꯃꯦꯟ ꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕ ꯌꯥꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯂꯕꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯅꯨꯄꯤꯗꯨꯒꯤꯗꯤ ꯅꯝꯕꯔ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯥꯃꯦꯁꯀꯤ ꯃꯥꯒꯤꯗꯤ ꯅꯝꯕꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯝꯕꯔꯗꯨ ꯄꯤꯕꯤꯔꯣ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯅꯝꯕꯔꯗꯤ ꯁꯤꯗ ꯂꯩꯖꯔꯦ ꯁꯟꯇꯣꯁ ꯁꯥꯔ ꯅꯝꯕꯔꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯀꯗꯥꯏꯗ ꯂꯣꯀꯦꯁꯟ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯁꯥꯔ ꯅꯨꯃꯤꯗꯥꯡꯅꯤꯅ ꯁꯥꯔ ꯍꯌꯦꯡ ꯁꯟꯇꯣꯁ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯍꯥꯏꯈꯣ ꯍꯧꯖꯤꯛꯃꯛ ꯄꯤꯗꯕ ꯌꯥꯗꯦ ꯑꯊꯨꯕꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯣ ꯑꯉꯥꯡ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯉꯥꯡꯂꯛꯂꯤꯕ ꯆꯩꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯅꯤ ꯈꯔ ꯊꯨꯅ ꯄꯤꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯈꯣ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ DGPꯒꯤ ꯃꯇꯦꯡ ꯂꯧꯔꯒꯁꯨ ꯍꯥꯏꯒꯅꯤ DGPꯅ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯌꯥꯝ ꯊꯨꯅ ꯍꯪꯉꯨ ꯐꯅꯤ ꯁꯥꯔ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯁꯥꯔ ꯍꯧꯖꯤꯛꯃꯛ ꯈꯔ ꯊꯨꯅ ꯌꯦꯡꯉꯨ ꯐꯅꯤ ꯁꯥꯔ ꯃꯦꯗꯥꯝ ꯒꯥꯔꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯨ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯨ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯒꯥꯔꯤ ꯊꯣꯡꯁꯤꯗꯤ ꯁꯣ ꯂꯣꯜꯂꯦ ꯊꯣꯡ ꯁꯣ ꯂꯣꯜꯂꯦ ꯀꯔꯤꯅꯣ ꯇꯣꯁꯂꯥꯏꯠꯇꯣ ꯀꯥꯞꯄꯨꯅꯦ ꯃꯦꯗꯥꯝ ꯁꯤꯗꯤ ꯑꯉꯥꯡꯗꯨꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯉꯥꯡ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤ ꯊꯝꯃꯤ ꯊꯣꯡꯁꯤ ꯊꯤꯜꯂꯨ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯤꯡꯁꯦꯜꯁꯦ ꯊꯨꯒꯥꯏꯔꯁꯨ ꯊꯨꯒꯥꯏꯌꯨ ꯇꯣꯝꯕꯤꯅꯣ ꯃꯦꯗꯥꯝ ꯃꯤꯡꯁꯦꯜꯁꯦ ꯊꯨꯒꯥꯏꯌꯨ ꯑꯉꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯑꯣꯟꯊꯣꯛ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯐꯅꯤ ꯃꯦꯗꯥꯝ ꯈꯔ ꯊꯨꯔ ꯇꯣꯝꯕꯤꯅꯣ ꯐꯅꯤ ꯊꯣꯡ ꯊꯤꯜꯂꯨ ꯁꯔꯤꯇꯥ ꯊꯣꯡ ꯊꯤꯜꯂꯨ ꯐꯅꯤ ꯃꯦꯗꯥꯝ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯀꯅꯥ ꯂꯩꯕꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯤ ꯀꯧꯔꯛꯏꯁꯤꯕꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯏꯃꯥꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯦ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯄꯨꯂꯤꯁꯅꯦ ꯄꯨꯂꯤꯁ ꯆꯦꯡꯒꯅꯨ
찍으러 메다 그래 그리 랑크라게 그리 기름서 안강 그런 마 안강 그러다가 안강 타이바 난 ngasi디 도 nangu na halagi tirap nana kari angang wasuli mera angang kuina dostun nati angang jo kuina kunjabani de porapani kujo kanada sina sigena kanada kari nam thakto nana asukui na mama mapana thi to la ko duga nang nga silo sele ko pu ga sali bani ayo kari gino nana nga silo sali spe ha kari gino bana nga silo sali meda ai haji ai pu bino ai haji meda kari cholo siringa meda ai pa lanje de bani ai no pa kari no pina chok ai 시조 파서로 살짝 시조 파서로 아이고 하이저기 뿌나막통 아이고 하이저기 그리긴 그리긴 오바 나코이나 그리긴 메타 안가지 바자르가 타미노 하유 안가시 다시는 막 아이코이나 빠마르기 안가시 코이나 탐전자바니 아이코이 부와로비노 안가시는 시저버기니 안가로로나 버기나티 안가 하나 버기다 먹다나티 angang hat na bagi namang tan angang si nung chija bagi na ba te ai sele no kumdaro gamai panis as khoi medam na hana hala mene tawri te ai chidale kada lakle inspector tayai lakle inspector tayai uthana ba kanbina ba thank you sir welcome uthana ba kanbina ba inspector Shinglaroi khaloba thamoi sina hena mai cha thap lakle Shinglaroi khaloba thamoi sina hena mai cha thap lakle matamamagi nung shirabi matamamagi nung shirabi Shagayona chatravi Ningshinglaroi khaloba thamoi sina hena mai cha thap lakle Wahai Tayasho Midlo piranga
ꯄꯤꯔꯥꯡꯅ ꯐꯣꯡꯗꯣꯛꯂꯤ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯃꯩꯆꯥ ꯍꯥꯞꯂꯛꯂꯦ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯤꯅ ꯇꯝꯂꯛꯀꯦ ꯋꯥꯍꯩ ꯑꯁꯤꯃꯇꯪ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯤꯅ ꯇꯝꯂꯛꯀꯦ ꯋꯥꯍꯩ ꯑꯁꯤꯃꯇꯪ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐꯕ ꯇꯧꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐꯕ ꯇꯧꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕ ꯇꯧꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯃꯩꯆꯥ ꯍꯥꯞꯂꯛꯂꯦ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕꯤ ꯁꯥꯒꯩꯌꯣꯅ ꯆꯠꯈ꯭ꯔꯕꯤ ꯁꯥꯒꯩꯌꯣꯅ ꯆꯠꯈ꯭ꯔꯕꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯃꯩꯆꯥ ꯍꯥꯞꯂꯛꯂꯦ ꯍꯦꯟꯅ ꯃꯩꯆꯥ ꯍꯥꯞꯂꯛꯂꯦ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ 이마기 삭담 묵히다봐 꿈자 마싱염 락리 이마기 삭담 묵히다봐 할락라로이다도 한dak mapo kasigidi kumgi kumhailakpada imabu hektaning singlaki kumgi kumhailakpada imabu hektaning singlaki miya maraksida yawi boy khalaki uba phanglaro manglanda natana uba phanglaro manglanda natana manglanda natana kumja masingyam lakle imagi saktam ukhidava kum
lakpada imabu heka ningsinglaki miya maragsida yauri boy khalagi miya maragsida yauri boy khalagi uba panglaro manganda natana manganda natana manganda natana manganda natana oh ima 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 aigi nungshirabi aigi nungshirabi palim ima nungshibi palim ima nungshibi palim ima nungshibi Shin bire nang naibu nang ginanakta Punsin bire nang ginungsi kisina Shin bire nang naibu nang ginanakta Punsin bire nang ginungsi kisina Aibu natanungda Aibu punsigi Aibu natanungda Aibu punsigi Shin bire nang naibu nang ginanakta Punsin bire nang ginungsi kisina Aigi thamoy laikolda shatlaro naning tamna akan banong lay laklashu ngaklage nang bukinda na ba pulage nung si kisina Aigi hangla batamoy laikolda pulage chetna punsigi lingdanaba Shin bire nang naibu nang ginanakta Punsin bire nang ginungsi kisina
la 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 sum happy re nangi mitena lot na yeng ba mit na duna thadok la roi nang bu punsigi oi na sát la ro nang na ai gi lai kol sida pullage cheta punsigi linda na ba sing sin bire nang nai bu nangi na nata punsin bire nangi nungsi kisina aibu natanongda aibu punsigi aibu natanongda aibu punsigi singsin bire nang naibu nangi na nakta punsin bire nangi nungsi kisina chingi leirang lei nungsi malangi sahum kalakle chingi leirang lei nungsi malangi sahum kalakle lot la rotha moida lona chikna tum lot la rotha moida lona chikna tum chingi leirang lei nungsi
Shing na lai ja kik lage Jing na parai bumba ta doklo Shing na lai ja kik lage Jing na parai bumba ta doklo Jingi lai rang lai nung si Tam da lai sha tam la ro Jingi lai rang lai nung si Tam da lai sha tam la ro Chan taka phong masila Khamana hinali fankari Ringa nau na thada ukluri Singri ma Hanana tagatchari lantok sariba Inspector Tayai. Tabiriba punamapu tagatchari tharumasugi makatarapa entertainment program 7005707808. Hariba numbers to call to bilaktuna entertainment program tarum saruyabiu. Live chat labiri basing ima bimola konsam tagatchari babung Zain Kumar ima ibemal tagatchari tarum saruyabirapa Lily tagatchari tarum saruyabirapa. Thank you. Wakirapa mema ima tagatchari manitombi ase tagatchari babung Zain Kumar wari ase yamna fazaki ngasigi Inspector Tayai na tapirapa baby sanu tagatchari tarum saruyabiba. Facebook live ta leviri basing busu hanana tagatchari tarum masigi makatarapa entertainment program gidamagta YouTube amadi Facebook ta leviri basing na next best ta lakpiu loina na 90.0 gidi aten babre matang lawzari punamapu alen sapam namukana kurumzari.